COVID-19 na positive oibadagi hawjik Jenims ke isolation ward layengduna leiribi nupi macha adugi masa phagatle haiduna social media da thagalakkiba sajinnaba photo COVID-19 na nabadagi positive oiribi landam asigi nupi macha ama hawjik Jenims hospital gi isolation ward layengduna leiribi asini haiduna social media da photo thagalakliba asi thidoklaga ain gi oiba thabak lawkhatkani haina Jenims के डायरेक्टर डॉक्टर टी.एस. भीमोना फोंदोरकली ngasi social media da thagalakpa photo amada Jenims के isolation ward ta layeng binipi asigi hakchang gi phibam phagatle haibaga loinana nupi macha asi personal protective equipment PPE sesilaga nak yetta doctor ni haiba miyoi ani ga loinana namba photo ama asi thagalakhibani social media da thagalakliba photo asi aran bani layeng libi nupi macha asigi natte mahaki isolation ward ta cheksinna layeng libani na asumna photo namlaga thagatpa yaba natte supnatagi doctor amaga nurse amaga na cheksinna isolation da layeng bagi thabak chathari bani manung da changlaga photo namba yaba natte asumna lan social media da photo thagalakliba asigi matang da home department ta khanghanduna lawkhatpham thokpa ain gi oiba thabak lawkhatnaba honaragani haiba wafamsu Jenims ki director Bhimona phongdokhi